ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅꯩ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯦꯝꯆꯥꯗꯨ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗꯣ ꯀꯥꯗ ꯄꯣꯠ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯆꯂꯥꯝꯕꯁꯨ ꯃꯦꯝꯆꯥꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯍꯤꯞꯂꯤ꯫ ꯃꯦꯝꯆꯥ, ꯂꯩꯔꯝꯂꯔꯣꯏꯅꯦ ꯅꯪꯕꯣ, ꯑꯩ ꯑꯗꯨ ꯊꯝꯗ꯭ꯔꯕꯅꯤꯅꯦ꯫ ꯇꯥꯃꯣ, ꯌꯨ ꯈꯤꯇꯗꯤ ꯄꯤꯌꯨꯗ꯫ ꯃꯦꯝꯆꯥ, ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯔꯦꯀꯣ꯫ ꯑꯩ ꯅꯪꯒ ꯈꯥꯏꯅꯕ ꯄꯥꯝꯃꯤ꯫ ꯇꯥꯃꯣ, ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒ ꯈꯥꯏꯅꯕ ꯄꯥꯝꯃꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗꯧꯕ ꯋꯥ ꯅꯠꯇ꯭ꯔꯣ? ꯇꯥꯃꯣ, ꯍꯧꯖꯤꯛꯀꯤ ꯋꯥꯗꯣ ꯍꯪ ꯀꯥꯆꯤ ꯀꯥꯆꯤ ꯍꯥꯏꯌꯣ꯫ ꯁꯤꯅꯗꯤ ꯌꯥꯔꯣꯏ꯫ ꯇꯥꯃꯣ, ꯅꯪ ꯍꯧꯖꯤꯛ ꯈꯣꯡꯕꯥꯜ ꯆꯣꯡꯗ ꯌꯥꯔꯔꯣꯏ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯈꯣꯡꯕꯥꯜ ꯆꯣꯡꯗꯣꯏꯕ? ꯇꯥꯃꯣ, ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯋꯥꯗꯣ ꯍꯟꯗꯣ꯫ ꯑꯗꯨ ꯋꯥꯗꯣ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯒꯦ꯫ ꯇꯥꯃꯣ, ꯃꯄꯥꯟ ꯊꯣꯛꯁꯦ꯫ ꯑꯁ, ꯂꯥꯛꯎꯅꯦ ꯇꯥꯃꯣ꯫ ꯆꯂꯥꯝꯕꯒ ꯃꯦꯝꯆꯥꯒꯗꯣ ꯊꯣꯡꯒꯥꯜꯒꯤ ꯗ꯭ꯔꯦꯟꯗꯨꯗ ꯂꯦꯞꯄꯒ, ꯃꯦꯝꯆꯥ, ꯅꯪ ꯑꯉꯥꯡ ꯌꯥꯝ ꯇꯥꯏꯀꯣ? ꯀꯔꯤ? ꯑꯩꯕꯨ ꯑꯉꯥꯡ ꯇꯥꯏ ꯀꯥꯏ? ꯇꯥꯃꯣ, ꯅꯪꯁꯦ ꯏꯋꯥ ꯍꯥꯏꯔꯛꯑꯔꯣꯏꯗ ꯑꯗꯩꯗꯤ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤꯡ ꯏꯟꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ? ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯝꯃꯗꯤ ꯌꯥꯝ ꯊꯤ ꯐꯅꯤꯌꯦ꯫ ꯊꯣꯛꯏꯕꯁꯤꯡꯁꯤ ꯁꯨꯡꯇꯣꯛ ꯊꯣꯛꯂꯝꯃꯣꯏꯌꯦ꯫ ꯆꯂꯥꯝꯕꯗꯣ ꯗ꯭ꯔꯦꯟ ꯃꯄꯥꯜꯗ ꯇꯨꯃꯤꯟꯅ ꯐꯝꯊꯈꯤ, ꯑꯗꯨꯒ ꯈꯣꯡꯕꯥꯜꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯃꯆꯥꯗꯨꯗ ꯌꯦꯡꯂꯒ, ꯃꯦꯝꯆꯥ, ꯑꯩ ꯍꯧꯖꯤꯛ ꯌꯨ ꯊꯛꯇ꯭ꯔꯤ꯫ ꯑꯩꯒꯤ ꯃꯍꯨꯠ ꯅꯪꯅ ꯁꯤꯜꯂꯤ꯫ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯀꯌꯥꯔꯛ ꯍꯥꯏꯖꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯁꯨ ꯍꯤ ꯀꯞꯂꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯅꯤ꯫ ꯆꯂꯥꯝꯕꯒ ꯃꯦꯝꯆꯥꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯂꯥꯝꯕꯗꯣ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯍꯤꯗꯥꯛ ꯊꯛꯂꯤ꯫ ꯈꯥꯕ ꯀꯧꯕ ꯆꯂꯥꯝꯕꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯅ, ꯏꯇꯥꯎ, ꯑꯩꯗꯤ ꯅꯪꯁꯦ ꯉꯁꯤꯗꯤ ꯌꯨ ꯊꯛꯍꯟꯅꯤꯡꯗꯦꯀꯣ꯫ ꯐꯝꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗꯁꯨ ꯆꯪꯂꯨꯔꯅꯨ ꯍꯥꯏꯅꯤꯡꯉꯤ꯫ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯄꯦꯛ ꯑꯃꯃꯝ ꯊꯛꯈꯣ ꯂꯣꯏꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯏꯇꯥꯎ, ꯑꯩꯅ ꯊꯛꯇ꯭ꯔꯗꯤ ꯃꯣꯏ ꯏꯀꯥꯏꯈꯤꯅꯤ꯫ ꯏꯖꯠꯀꯤ ꯋꯥꯐꯝꯅꯤ꯫ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯃꯣꯏꯒꯤ ꯃꯥꯏꯁꯨ ꯈꯔ ꯌꯦꯡꯗ ꯌꯥꯔꯣꯏ꯫ ꯌꯨꯁꯨ ꯕꯣꯔꯥ 3ꯅꯤ ꯂꯧꯁꯤꯜꯂꯨꯔꯤꯗꯣ꯫ ꯈꯥꯕꯗꯣ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯆꯂꯥꯝꯕꯒꯤ ꯃꯅꯥꯛꯇ ꯐꯩꯖꯣꯝ ꯁꯦꯠꯄ ꯃꯃꯥꯟꯅꯕ ꯈꯔ ꯍꯥꯏ ꯍꯨꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯤꯡꯇꯝꯕ ꯀꯧꯕ ꯃꯃꯥꯟꯅꯕ ꯑꯃꯅ, ꯚꯥꯏ, ꯅꯪ ꯉꯁꯤꯗꯤ ꯑꯩꯒ ꯐꯝꯒꯗꯕꯅꯤꯀꯣ꯫ ꯃꯦꯝꯆꯥꯗꯣ ꯑꯩꯅ ꯅꯪꯒ ꯈꯪꯅꯍꯟꯈꯤꯕꯅꯤ꯫ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯂꯣ꯫ ꯑꯁ, ꯌꯨꯗ ꯂꯃꯟ ꯁꯤꯡꯗꯣꯏꯕ? ꯐꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯀꯅꯥ ꯐꯝꯁꯤꯒꯦ? ꯑꯩꯒ ꯅꯥꯎꯆꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯐꯝꯂꯁꯦ꯫ ꯂꯥꯛꯑꯣ, ꯑꯁꯤꯒꯤ ꯔꯥꯎꯟ ꯇꯦꯕꯜꯁꯤꯗ꯫ ꯈꯥꯕꯗꯣ ꯂꯥꯞꯇꯛꯅ ꯆꯂꯥꯝꯕꯗ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯅ ꯅꯨꯄꯤ ꯄꯨꯔꯛꯄꯒꯤ ꯂꯥꯡꯗ꯭ꯔꯦꯟ ꯄꯦꯅꯥ ꯊꯤꯟꯕ ꯂꯥꯡꯕ ꯇꯧꯔꯛꯂꯤ꯫ ꯆꯂꯥꯝꯕꯗꯣ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯄꯣꯌꯦꯡ ꯄꯤꯕ ꯂꯥꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯗꯅ ꯑꯃꯒ ꯈꯨꯠ ꯁꯣꯛꯅꯗꯨꯅ ꯌꯨꯁꯨ ꯐꯅꯌꯥꯝ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯈꯥꯕꯗꯣ ꯆꯂꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯇꯥꯎ, ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯑꯩꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯏꯁꯦ ꯅꯪ ꯁꯦꯟꯅꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯆꯂꯥꯝꯕꯗꯣ ꯌꯨ ꯐꯖꯅ ꯉꯥꯎꯔꯦ꯫ ꯏꯇꯥꯎꯕꯤ, ꯃꯌꯥꯝꯒꯤ ꯏꯖꯠ ꯉꯥꯛꯇꯕ ꯌꯥꯗꯦ꯫ ꯌꯦꯡꯉꯨꯇꯣ, ꯇꯤꯟꯅꯕ ꯃꯤ 100ꯒꯤ ꯃꯊꯛꯇꯅꯤ ꯂꯥꯛꯏꯁꯦ꯫ ꯑꯃꯁꯨ ꯋꯥꯔꯧꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯑꯃꯁꯨ ꯁꯥꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩ ꯅꯨꯄꯥꯅꯤ ꯀꯩꯅꯣ꯫ ꯆꯍꯤ 30 ꯍꯤꯡꯕꯁꯤꯗ ꯅꯣꯡꯃꯈꯛ ꯒꯤꯂꯥꯁ 50-60 ꯊꯛꯄꯕꯨ ꯅꯠꯇ꯭ꯔꯣ ꯏꯇꯥꯎꯁꯤꯡ? ꯑꯇꯣꯞꯄ ꯁꯥ ꯆꯥꯔꯒ ꯌꯨ ꯊꯛꯂꯤꯕꯁꯤꯡ ꯃꯃꯤꯠꯇꯣ ꯎꯏꯔꯤ ꯅꯣꯛꯐꯦꯠ ꯃꯥꯅꯤ ꯈꯨꯝꯂꯤ꯫ ꯅꯤꯡꯇꯝꯕꯁꯨ ꯐꯖꯅ ꯉꯥꯎꯔꯦ꯫ ꯅꯤꯡꯇꯝꯕꯗꯣ ꯃꯁꯥꯗꯣ ꯐꯦꯔꯦ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯆꯂꯥꯝꯕꯗ ꯂꯦꯞꯄꯣꯏ ꯉꯝꯗꯕꯣꯏ, ꯏꯇꯥꯎꯕꯤ, ꯑꯗꯨꯒ ꯏꯇꯥꯎꯕꯤ ꯑꯃ, ꯍꯥꯏꯗꯤ ꯏꯇꯥꯎꯕꯤ ꯆꯂꯥꯝꯕ, ꯏꯇꯥꯎꯕꯤ ꯈꯥꯕ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯊꯤ ꯄꯦꯜꯂꯦ, ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯔꯝꯗꯤ ꯏꯇꯥꯎꯕꯤ ꯆꯂꯥꯝꯕꯅ ꯑꯩꯒꯤ ꯋꯥꯁꯛ ꯉꯥꯛꯈ꯭ꯔꯦ, ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯈ꯭ꯔꯦ꯫ ꯃꯔꯛꯇꯨꯗ ꯄꯣꯌꯦꯡ ꯄꯤꯕ ꯅꯍꯥ ꯈꯔ ꯆꯂꯥꯝꯕꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯆꯪꯂꯛꯏ꯫ ꯅꯤꯡꯇꯝꯕꯗꯣ ꯃꯁꯥꯗꯨ ꯅꯣꯝꯂꯤ ꯃꯈꯨꯠ ꯍꯥꯏꯔꯒ, ꯍꯥꯏ ꯃꯌꯥꯝ, ꯁꯤꯗꯤ ꯐꯦꯁꯕꯨꯛꯀꯤ ꯂꯥꯏꯚ ꯊꯥꯕꯤ RK ꯏꯆꯟꯊꯣꯏꯒꯤ ꯗꯥꯏꯂꯣꯒꯅꯤꯅꯦ꯫ ꯍꯥꯏ ꯃꯌꯥꯝ, ꯏꯇꯥꯎ ꯆꯂꯥꯝꯕ, ꯃꯣꯏꯒꯤꯗ ꯍꯥꯏꯐꯦꯠ ꯌꯧꯁꯤꯟꯕꯤꯔꯝꯗ꯭ꯔꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯂꯥꯛꯑꯣ, ꯃꯣꯏꯒꯤꯗ ꯆꯪꯉꯨꯁꯦ꯫
ning tambado jalambada satlangna konsili jalambado khabada hari hari yengli khaba mai hauna sauri ning tambana jalambado ngakthi sapaga chingbaga moi ani upagangti mayamdo walangna noi khabado khutom taraga ai yumda sapana fado male natrade ngasi mi soidana furaklani aina mi furakladi mi maseng phane yamna furakani khabado sauna tholakli lambi da leiramba yungau wasingi makhong singdo khabana chabet ni salami namidang so fana thingzilakli jalambado memsaga ningthina chaksa ba phawa ngamlamde jalambagi mama mapa misal nupi yai fabi mai hauna sauri jalambagi mapa pisakna chai yamna leiba nacha nupani mama shumaina kanana tawnage ha jalamba nangi sengwanda usijira ha jalambado memsagi sagluk mapalda khongjai chalaga famna mangak taluk tharaga baziya ai kaidawragi memsa sak chari ima su family bazi su family yai fabi su chari to saudi ude haidi yamba laitabagi ibunga nang tawri sikarino ngasi se nangi lhongba namini kawrabo ha ima ai kai tawrage ha ai ngasai dagi tumina family shidi tacho nang ngasi tawri ba maongse inamagi mamang diam ikai tacho yu thei haiba sesu ai ngasi da khangi hai angawbiya nang di amayang lamda lairaga ai yu thei thakti di kamai khangduiba ha nangi lhongba da thakdra loire kaino adoi bema like tamba sakhraga mayang da kade nayum pan kinu mayang da nayum pan de sharu mitai da taruk shubi oyo jalambado amo khigalei memsado mapi de tholaga ima ai sak saningre ima hoi chabiro koli wairam te thokjaraga potha jarurage hai ma chaba chadaba mawa lode nang chaba horo masida phaba phataba tarka tade pisakti sak sakre mayam de chade mama chawbina ibe mamemsa ai wa hagi tawsi lohong banamini nangina purai bana hana sak sadana nang chaba yadi phatte tawbatabu imana ibungo amadi nangi sak inbirage adu oitarabadi kari so kai belaitre ipa ipu chanabida yaurakpa mitai ekhagi chanabi nati adubu matang matamna tawdaba yadraba tangai fadaba thabak ne khallaga ibungo ga nanga aina sak inbirage ko yai nangi wakhaldo aini amna thagali aisho imawgi chak inba yawgani imaw oina khande aigi isa napi oina khaline ama huran basidi aigi ko sangde chu huran ba man base pemsa do maku baki phagi da haife momonokje mane bok chawbina chalambaga memsa ga do chak inbire aduga chak punna chaminare ahing do chalamba yaudana moi imung manung do maifu chawna tharaga ahing chupa mai teklaga chakhumda wa noklaga phamli marak to da memsa suyawri chalamba de chakhumgi nakanda mafi marol duga kanna tumli memsa do chalamba de yenglaga ima kari tawri bema ima tamose ingani nangi ka dagi phaisu amaga phak amaga lokthok piyuro ahoi ima memsa do magi ka da changkhre chawbi kanaroi magi phamung da thangjinsi mausi so tumning lamba yai mami sei oron tawre ayuk ni chalamba de ngarang do magi lohongbani kawra male chalamba do magi mobile do koithi thiri as pung kya tar jano memsa da message thaba kawre ni amu mobile do kai da legre chalamba do magi mobile do mon ga hum dana thiri oh sida le mobile sidi mai maru am khangai na WhatsApp da good morning hana yam thuna thada yar madi good morning yadabani mangang punsi ba haidobani chalamba do memsa da message satlawna iraga thajale message yengdene nahan makai de sasa halapane as pung sidi mapal tarena ma ti sa khorjalo call tawsilage natradi soidana kaina batare chalamba do memsa da call satlawna tawseli
ꯃꯦꯝꯆꯥꯒꯤ ꯐꯣꯟꯗꯣ ꯅꯥꯀꯜꯒꯤ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯈꯤꯡꯂꯛꯏ ꯆꯂꯥꯝꯕ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯃꯦꯝꯆꯥ ꯌꯨꯝꯗ ꯂꯥꯛꯑꯖꯥꯠꯂꯣ ꯃꯥ ꯌꯨꯝꯗ ꯂꯩꯔꯒꯦ ꯀꯥꯏꯅ ꯂꯥꯛꯑꯖꯥꯠꯂꯣ ꯑꯩ ꯂꯣꯠꯇꯕ ꯌꯥꯔꯣꯏ ꯆꯂꯥꯝꯕꯗꯣ ꯐꯃꯨꯡ ꯃꯈꯥꯗ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯄꯥꯛꯊꯩ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣ ꯑꯩꯅ ꯇꯨꯝꯃꯤꯁꯤꯅ ꯑꯩ ꯉꯔꯥꯡ ꯌꯨꯝꯗ ꯍꯟꯗ꯭ꯔꯖꯥꯠꯂꯣ ꯑꯣ ꯐꯃꯨꯡꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩ ꯉꯔꯥꯡ ꯅꯨꯄꯤ ꯆꯦꯜꯂꯦ ꯑꯩ ꯃꯦꯝꯆꯥ ꯆꯦꯜꯂꯦ ꯑꯗꯨꯒ ꯌꯨꯝꯁꯤꯅ ꯏꯇꯥꯎ ꯅꯤꯡꯊꯦꯝꯒꯤꯅꯤ ꯃꯥꯅ ꯁꯤꯟꯕ ꯂꯣꯏ ꯑꯣꯏꯗꯣꯏꯅꯤ ꯌꯨ ꯊꯛꯄ ꯇꯝꯕꯤꯕꯁꯨ ꯃꯥꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯅꯨꯄꯤ ꯆꯦꯜꯂꯤꯕꯁꯤꯁꯨ ꯃꯥꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯣꯏꯗꯣꯏꯅꯤ ꯆꯂꯥꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯑꯩꯅ ꯕꯥꯖꯤꯗ ꯍꯥꯏꯒꯅꯤ ꯆꯍꯤ 5 ꯂꯨꯍꯣꯡꯕ ꯌꯩꯊꯣꯛꯄꯤꯌꯨ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ ꯂꯥꯏꯔꯤꯛ ꯇꯝꯈꯤꯅꯤ ꯊꯕꯛ ꯇꯧꯈꯤꯅꯤ ꯌꯥꯗ꯭ꯔꯒꯅ ꯌꯥꯗ꯭ꯔꯦꯗꯅ ꯃꯄꯥꯜꯗꯒꯤ ꯄꯤꯁꯛꯅ 이붕어 ꯆꯂꯥꯝꯕ 누피 ꯂꯧꯕ ꯂꯥꯛꯑ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯕꯥꯖꯤ ꯏꯃꯥ ꯍꯣꯏ 이붕어 ꯇꯥꯕ꯭ꯔꯣ ꯅꯪꯕꯣ 이마 ꯌꯨꯝ ꯍꯜꯂꯁꯦ ꯍꯥꯏꯔꯣ ꯃꯃꯥ ꯅꯆꯥ ꯅꯨꯄꯥꯁꯦ ꯉꯔꯥꯡꯒꯤꯗꯣ ꯍꯟꯗ꯭ꯔꯤ ꯃꯌꯥꯏ ꯀꯥꯕ ꯍꯟꯗ꯭ꯔꯤ ꯍꯩ ꯑꯁꯤꯟꯕ ꯑꯃꯇ ꯍꯥꯟꯅ ꯄꯤꯖꯧꯁꯣ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯪ ꯑꯃ 이보 ꯃꯦꯝꯆꯥꯗꯣ ꯃꯥꯡꯒꯣꯜꯗ ꯆꯥ ꯄꯨꯊꯣꯔꯛꯏ ꯃꯦꯝꯆꯥ ꯑꯃ ꯍꯦꯔꯣꯗꯣ ꯀꯧꯊꯣꯔꯛꯎ ꯍꯣꯏ ꯕꯥꯖꯤ ꯑꯩ ꯀꯧꯔꯛꯂꯒꯦ ꯃꯃꯥ ꯅꯪ ꯃꯧꯗ ꯉꯥꯛꯇ ꯏꯟꯁꯤꯟꯗꯕꯤ ꯇꯟꯒꯗꯣ ꯅꯪ ꯂꯧꯊꯣꯛꯂꯨꯔꯣ ꯑꯁ ꯃꯩ ꯃꯅꯥꯛꯁꯤꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯍꯟꯗꯣꯏꯔꯣ ꯑꯩꯕꯨ ꯃꯦꯝꯆꯥꯗꯣ ꯆꯂꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯦꯝꯆꯥꯅ ꯃꯧ ꯑꯅꯧꯕꯤꯒꯤ ꯐꯤꯖꯦꯠ ꯐꯤꯅꯧ ꯁꯦꯠꯂꯒ ꯆꯪꯂꯛꯄꯗꯨꯗ ꯆꯂꯥꯝꯕꯗꯣ ꯀꯟꯅ ꯂꯥꯎꯔꯛꯏ ꯆꯥꯎꯕꯤꯗꯣ ꯆꯥꯛꯈꯨꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯃꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯅꯦ ꯄꯤꯁꯛꯇꯤ ꯃꯩꯐꯨꯒꯤ ꯃꯩꯗꯣ ꯏꯟꯁꯤꯜꯂꯒ ꯄꯥꯎꯁꯦ ꯄꯥꯔꯤ ꯀꯔꯤꯅꯣ ꯃꯦꯝꯆꯥ ꯅꯪ ꯇꯧꯔꯤꯁꯦ ꯀꯔꯤ ꯇꯧꯔꯒꯦ ꯇꯥꯃꯣ ꯉꯔꯥꯡꯗ ꯗꯥ ꯆꯂꯥꯝꯕ ꯍꯥꯏꯔꯝꯕꯗꯨꯅ ꯉꯁꯤꯅ ꯇꯥꯃꯣ ꯑꯗꯨꯁꯨ ꯃꯤ ꯃꯌꯨꯝꯁꯤꯗ ꯑꯁ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯉꯥꯎꯔꯖꯥꯠꯂꯣ ꯅꯤꯁꯥ ꯍꯟꯗꯕ ꯑꯣꯏꯗꯣꯏꯅꯤ ꯇꯥꯃꯣ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯑꯃꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯤꯡꯒꯧ ꯈꯔ ꯍꯣꯡꯗꯣꯛꯇꯕ ꯌꯥꯔꯣꯏ ꯀꯔꯤ 이번이부 ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕ ꯍꯣꯏ ngărang ꯆꯦꯟꯕꯅꯦ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤ ꯈꯪꯉꯤ ngasi ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯗ ꯅꯪ ꯊꯩꯔꯀꯥꯟꯗ ꯈꯪꯉꯤ ꯍꯧꯖꯤꯛꯇ ꯃꯦꯝꯆꯥꯗꯨ ꯋꯥ ꯉꯥꯡꯗꯦ ꯆꯥꯗꯨ ꯊꯝꯂꯝꯂꯒ ꯃꯄꯥꯜꯗ ꯑꯗꯨꯝ ꯊꯣꯛꯂꯛꯂꯦ ꯍꯧꯖꯤꯛꯁꯨ ꯉꯥꯎꯕ ꯍꯜꯍꯧꯗ꯭ꯔꯤꯕ꯭ꯔꯥ ꯁꯣꯅꯣꯗꯣ ꯍꯣꯏ ꯕꯥꯖꯤ ꯈꯔ ꯉꯥꯎꯍꯧꯔꯤ ꯑꯐꯕ ꯃꯤ ꯇꯤꯟꯅꯗꯦ ꯌꯥꯔꯣꯏ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯅꯤ ngărang ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯃꯩꯒ ꯌꯥꯍꯟꯒꯅꯨꯀꯣ ꯅꯤꯁꯥ ꯈꯔ ꯂꯩꯔꯤꯗꯣ ꯑꯃꯨꯛ ꯃꯊꯤ ꯐꯣꯡꯂꯛꯀꯅꯤ ꯍꯩ ꯑꯁꯤꯟꯕ ꯑꯃ ꯄꯤꯌꯨ ꯆꯂꯥꯝꯕꯗꯣ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯅꯤꯡꯊꯦꯝꯒꯤ ꯃꯈꯣꯜꯗꯤ ꯇꯥꯗꯦꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏꯗ ꯂꯩꯈꯤꯕꯖꯥꯠꯅꯣ ꯃꯥꯒꯤ ꯕꯣꯏꯂꯔ ꯂꯣꯏꯐꯝꯗ ꯇꯨꯝꯈ꯭ꯔꯖꯥꯠꯂꯣ ꯕꯣꯏꯂꯔ ꯃꯔꯛꯇ ꯆꯂꯥꯝꯕꯗꯣ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯍꯦꯛ ꯌꯧꯕꯒ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯅꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯆꯥꯎꯕꯤꯗꯣ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯆꯂꯥꯝꯕꯗ ꯐꯩꯔꯞꯅ ꯌꯦꯡꯂꯒ 이보 ꯅꯪ ꯑꯃ ꯆꯥꯎꯕꯤꯅ ꯆꯂꯥꯝꯕꯒꯤ ꯃꯀꯣꯛꯇ ꯀꯣꯛꯁꯤ ꯍꯜꯂꯝꯂꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯆꯂꯥꯝꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯆꯂꯥꯝꯕꯒ ꯃꯦꯝꯆꯥꯒꯗꯣ ꯆꯥꯛꯀꯧꯕ ꯌꯥꯝꯅ ꯇꯣꯏꯔꯝꯃꯤ ꯃꯣꯏ ꯑꯅꯤꯁꯨ ꯉꯥ ꯌꯦꯟ ꯆꯥꯕꯗ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕ ꯐꯤꯕꯝ ꯌꯧꯔꯤ ꯆꯥꯛꯀꯧꯐꯝꯗ ꯆꯂꯥꯝꯕꯗꯣ ꯌꯨ ꯈꯔ ꯑꯗꯨꯝ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯊꯛꯏ ꯅꯣꯡꯃ ꯆꯂꯥꯝꯕꯒ ꯃꯦꯝꯆꯥꯒꯗꯣ ꯅꯤꯡꯊꯦꯝꯅ ꯆꯥꯛ ꯀꯧꯏ ꯆꯂꯥꯝꯕꯅ ꯚꯥꯏ ꯅꯪꯅ ꯑꯉꯥꯡꯗꯤ ꯌꯨ ꯂꯧꯕ ꯆꯠꯍꯟꯈꯤꯗꯣ ꯑꯩꯗꯤ ꯌꯨ ꯊꯛꯇ꯭ꯔꯦꯀꯣ ꯚꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯛꯄꯗꯤ ꯅꯠꯇꯦꯗꯅ ꯑꯩꯅꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯛꯁꯦ ꯍꯥꯏꯕ ꯅꯠꯇꯦꯗꯅ ꯑꯩꯁꯨ ꯊꯥ ꯑꯃ ꯍꯥꯏꯔꯛꯂꯦ ꯊꯛꯇꯕ ꯀꯨꯏꯅꯁꯨ ꯄꯨꯜꯂꯨꯗ꯭ꯔꯦ ꯑꯉꯥꯡꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦꯗ ꯁꯣꯝꯗ ꯃꯦꯝꯆꯥꯒ ꯅꯤꯡꯊꯦꯝꯒꯒꯤ ꯅꯨꯄꯤ ꯉꯥꯟꯕꯤꯒꯗꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯤ ꯉꯥꯟꯕꯤꯅ ꯃꯦꯝꯆꯥꯗ 이반이ꯗꯤ ꯑꯍꯥꯟꯕ ꯎꯅꯕꯅꯤꯅ ꯈꯔ ꯍꯪꯒꯣꯏꯅꯔꯦꯅꯦꯀꯣ ꯏꯇꯥ ꯑꯩꯗꯤ ꯖꯔꯣ ꯌꯥꯝ ꯇꯧꯕꯅꯤ ꯃꯤꯒꯤ ꯆꯥꯛꯈꯨꯝ ꯑꯩꯒꯤ ꯆꯥꯛꯈꯨꯝ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯁꯦ ꯍꯥꯏꯕ ꯉꯥ ꯃꯀꯣꯛꯁꯦ ꯉꯧꯁꯤꯔꯥ ꯀꯩꯗꯧꯁꯤꯒꯦ ꯏꯇꯥ ꯉꯧꯗꯗꯤ ꯀꯩꯅꯣ ꯏꯇꯥ ꯁꯤꯡꯖꯨ ꯁꯨꯁꯦ ꯍꯥꯏꯔꯣ ꯍꯥꯏꯕ ꯃꯣꯏ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯁꯣꯝꯗ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯃꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯑꯗꯨꯒ ꯑꯃꯅ ꯀꯔꯤ ꯈꯨꯝꯃꯤꯅꯣ ꯃꯦꯟꯃꯥꯟ ꯑꯃꯠꯇ ꯇꯥꯟꯅꯗ꯭ꯔꯦ ꯆꯂꯥꯝꯕꯅ ꯉꯥꯡꯅꯤꯡꯉꯦꯅ ꯄꯉꯥꯡ ꯉꯥꯡꯂꯛꯀꯅꯨ ꯚꯥꯏ ꯁꯤ ꯈꯨꯖꯥꯏꯁꯤꯅ
ꯑꯩꯗꯤ ꯆꯠꯂꯗꯤ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯗꯨꯒ ꯂꯦꯞꯈ꯭ꯔꯗꯤ ꯑꯗꯨꯝ ꯂꯦꯞꯀꯅꯤ ꯐꯝꯃꯗꯤ ꯐꯝꯅꯤ ꯇꯨꯝꯃꯗꯤ ꯇꯨꯝꯅꯤ ꯚꯥꯏ ꯅꯪꯒꯤ ꯑꯗꯨ ꯌꯥꯔꯣꯏ ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯂꯥꯛꯄ ꯅꯠꯇꯦ ꯃꯤꯅ ꯊꯛꯇ꯭ꯔꯦ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯄꯤꯊꯛꯂꯔꯣꯏꯗꯕꯅꯤ ꯄꯤꯖꯔꯔꯣꯏꯗꯕꯅꯤ ꯅꯪ ꯃꯥꯡꯕꯗ ꯑꯩ ꯌꯥꯎꯍꯟꯒꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪ ꯁꯤꯕꯗ ꯑꯩ ꯄꯨꯒꯦ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯂꯣꯏ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯅꯣꯏ ꯅꯨꯄꯤ ꯇꯥꯅꯕ ꯍꯥꯏꯒꯦ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯊꯛꯇ꯭ꯔꯦꯅ ꯑꯩꯅ ꯊꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯀꯩꯒꯤ ꯄꯤꯊꯛꯏꯅꯣ ꯁꯤꯅꯤ ꯍꯥ ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯉꯥꯡꯂꯤꯕꯗꯣ ꯆꯥꯛꯈꯨꯝꯗꯅ ꯑꯃꯨꯛ ꯉꯥꯟꯕꯤꯅ ꯑꯣ ꯐꯖꯔꯦꯗꯅ ꯁꯤꯗꯤ ꯏꯇꯥ ꯀꯔꯝꯕꯒꯤ ꯃꯈꯣꯜꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯃꯥꯜꯂꯤ ꯁꯣꯏꯗꯅ ꯐꯨꯅꯔꯛꯄ ꯇꯥꯔꯤ ꯐꯨꯅꯁꯅꯨ ꯃꯔꯤꯟ ꯌꯦꯡꯊꯣꯛꯅꯍꯟꯒꯗꯕꯅꯤ ꯑꯩꯒꯤꯁꯨ ꯑꯅꯝ ꯌꯥꯝ ꯀꯟꯕꯅꯤ ꯆꯩ ꯅꯤꯕꯅꯤ ꯑꯩ ꯐꯥꯎꯕ ꯌꯨ ꯄꯤꯊꯛꯀꯦ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯩꯅ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗꯒꯤ ꯇꯣꯛꯈ꯭ꯔꯤꯅꯤ ꯇꯥꯃꯣ ꯆꯂꯥꯝꯕꯗꯤ ꯌꯨ ꯊꯛꯈꯤꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯍꯪꯁꯨ ꯍꯪꯗꯦ ꯃꯣꯏꯗ ꯏꯀꯥꯏꯕ ꯄꯤꯕ ꯊꯣꯛꯂꯅꯤꯅ ꯑꯩ ꯇꯥꯃꯣ ꯆꯂꯥꯝꯕꯁꯦ ꯌꯨ ꯊꯛꯏ ꯈꯪꯗꯦ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯂꯕꯁꯨ ꯑꯩ ꯊꯥꯖꯈꯤꯗꯦ ꯑꯗꯨꯒꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯁ ꯃꯦꯝꯆꯥꯗꯣ ꯑꯃꯨꯛ ꯀꯟꯅ ꯅꯣꯛꯂꯒ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯃꯥꯅ ꯇꯧꯕꯗꯣ ꯏꯇꯥ ꯑꯅꯤꯁꯤꯒꯤ ꯃꯅꯥꯛꯇꯅꯦ ꯑꯃꯨꯛꯇ ꯆꯪꯂꯨꯁꯤ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯨꯁꯤ ꯍꯤꯗꯥꯛ ꯂꯩꯔꯝꯂꯁꯨ ꯂꯣꯠꯁꯤꯟꯈ꯭ꯔꯁꯤ ꯍꯣꯏ ꯏꯇꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯍꯦꯔꯣꯒ ꯑꯩꯒ ꯅꯣꯏꯗ ꯂꯦꯛꯄ ꯇꯥꯔꯤ ꯃꯣꯏ ꯑꯅꯤꯗꯣ ꯆꯂꯥꯝꯕꯒ ꯅꯤꯡꯊꯦꯝꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯃꯣꯏ ꯑꯅꯤꯗꯨꯗꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯦ ꯅꯤꯡꯊꯦꯝꯅ ꯏꯟꯁꯥꯡ ꯑꯊꯣꯡꯕꯗ ꯃꯃꯥꯏꯗꯣ ꯎꯞꯄꯒ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯆꯂꯥꯝꯕꯅ ꯅꯤꯡꯊꯦꯝꯒꯤ ꯃꯉꯛꯇ ꯃꯈꯣꯡ ꯊꯥꯡꯒꯠꯂꯒ ꯁꯨꯞꯄꯒ ꯇꯥꯔꯒ ꯂꯩꯔꯝꯂꯦ ꯀꯔꯤꯅꯣ ꯃꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯗꯤ ꯏꯇꯥ ꯅꯪ ꯉꯁꯤꯗꯤ ꯑꯩꯒ ꯂꯦꯛꯑꯅꯤ ꯃꯦꯝꯆꯥꯗꯣ ꯃꯄꯥ ꯄꯤꯁꯛꯇ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯖꯤꯜꯂꯒ ꯆꯂꯥꯝꯕꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯑꯣꯡꯗꯣ ꯂꯣꯠꯁꯤꯟꯕꯤꯔꯝꯃꯤ ꯆꯂꯥꯝꯕꯁꯨ ꯆꯥꯛ ꯆꯥꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯌꯨ ꯐꯖꯅ ꯊꯛꯄ ꯍꯧꯔꯛꯂꯦ ꯃꯦꯝꯆꯥꯗꯣ ꯃꯀꯣꯛ ꯁꯥꯕ ꯍꯧꯔꯛꯂꯦ ꯆꯂꯥꯝꯕꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃ ꯃꯣꯏ ꯑꯅꯤꯗꯣ ꯀꯥ ꯃꯅꯨꯡꯗ ꯃꯦꯝꯆꯥꯅ ꯉꯁꯤꯗꯒꯤ ꯆꯥꯛꯀꯧꯕ ꯑꯃꯇ ꯆꯠꯄ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯀꯧꯕꯁꯨ ꯆꯠꯂꯔꯣꯏ ꯅꯪꯒꯤꯁꯨ ꯆꯠꯄ ꯌꯥꯔꯔꯣꯏ ꯀꯥꯔꯟ ꯉꯥꯡꯒꯅꯨ ꯃꯦꯝꯆꯥ ꯇꯧꯍꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯂꯦꯞꯇꯅ ꯆꯠꯂꯒ ꯈꯪꯂꯦꯞ ꯂꯦꯞꯄꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯤꯅ ꯋꯥꯔꯧꯗꯅꯕ ꯌꯨ ꯑꯗꯨꯝ ꯊꯛꯈꯤꯒꯦ ꯍꯥꯏꯔꯤꯔꯣ ꯑꯗꯨꯗꯤ ꯃꯤꯅ ꯁꯥꯎꯗꯅꯕ ꯉꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯔꯣ ꯑꯩꯒ ꯃꯣꯏꯒ ꯀꯅꯥꯅ ꯂꯨꯒꯦ ꯅꯪꯁꯨ ꯂꯨꯏ ꯃꯣꯏꯁꯨ ꯂꯨꯏ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄ ꯉꯥꯛꯇꯅꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯛꯄ ꯉꯥꯛꯇꯅꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯈꯦꯠꯅꯕ ꯌꯥꯝ ꯂꯩ ꯀꯔꯤꯅꯣ ꯇꯥꯃꯣ ꯅꯨꯄꯤ ꯅꯨꯄꯥ ꯈꯦꯠꯅꯕ ꯊꯝꯂꯛꯀꯅꯨ ꯅꯨꯄꯤꯁꯨ ꯃꯤꯅꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ ꯃꯤ ꯂꯣꯏꯅ ꯌꯨ ꯊꯛꯄ ꯂꯣꯏꯅ ꯍꯩ ꯑꯗꯣ ꯑꯩꯈꯣꯏ ꯌꯨ ꯊꯛꯄ꯭ꯔꯥ ꯅꯨꯄꯥ ꯅꯣꯏꯅꯗꯤ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯌꯥꯕ ꯑꯗꯨꯒ ꯅꯨꯄꯤꯅ ꯈꯣꯡꯐꯝ ꯑꯁꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯌꯥꯗꯕꯒꯤ ꯆꯠꯅꯕꯤꯗꯣ ꯊꯝꯃꯛꯀꯅꯨ ꯑꯗꯨꯕꯨ ꯅꯨꯄꯤ ꯂꯣꯏꯅ ꯐꯠꯇꯕ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯆꯍꯤ ꯑꯃ ꯆꯠꯀꯗꯕ꯭ꯔꯣ ꯏꯕꯥꯅꯤꯒꯤ ꯆꯥꯛ ꯆꯥꯕꯁꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯒꯗꯕ ꯍꯜꯂꯛꯂꯅꯤ ꯍꯜꯂꯛꯂꯣꯏ ꯈꯪꯗꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯛ ꯀꯧꯔꯛꯂꯤ ꯁꯤꯕꯨ ꯅꯪ ꯆꯠꯇꯕ ꯉꯝꯒꯗ꯭ꯔꯣ ꯇꯥꯃꯣ ꯑꯩ ꯍꯥꯟꯅ ꯀꯩꯝꯇ ꯁꯥꯎꯔꯝꯂꯣꯏ ꯅꯣꯡꯃꯈꯛ ꯌꯨ ꯊꯛꯄꯗꯣ ꯑꯩ ꯁꯥꯎꯈꯤꯗꯕꯅꯤ 3, 4, 5ꯔꯛ ꯊꯛꯄ ꯐꯥꯎꯕ ꯑꯩ ꯀꯩꯝꯇ ꯍꯥꯏꯗꯕꯅꯤ ꯍꯧꯖꯤꯛ ꯇꯥꯃꯣꯅ ꯊꯛꯂꯤꯕ ꯌꯨꯁꯦ ꯆꯥꯛ ꯆꯥꯕ ꯆꯠꯇ꯭ꯔꯕ ꯐꯥꯎꯕ ꯌꯨ ꯐꯖꯅ ꯊꯛꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯛꯏ ꯄꯥꯕꯨꯡ ꯏꯃꯥ ꯍꯣꯏꯅꯁꯨ ꯐꯖꯅ ꯈꯪꯂꯦ ꯑꯩꯉꯣꯟꯗꯁꯨ ꯁꯥꯎꯔꯤ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯁꯦꯟꯅꯕ ꯀꯔꯤꯒꯤ ꯉꯝꯗꯦ ꯍꯥꯏꯅ 이마기디 바지 오이나 세너하요 아두가 바지소 이마 오이나 세너하요 모이나 모이 톡보니 아이기다 코팅전비라까노 하요 마반다기 비삭나 이베마 야이파비 바지 이베마디 콜레ज ꯆꯠꯈꯤꯌꯦ 이사누빠다 와ꯍꯩ ꯑꯃꯇ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯁꯨ 이사누ꯄꯤ ꯐꯥꯎꯕꯗꯤ ꯁꯦꯟꯅꯕ ꯌꯥꯏꯅ ꯑꯩꯁꯦ ꯆꯂꯥꯝꯕꯅ ꯃꯦꯝꯆꯥꯗ ꯑꯍꯜꯁꯦ ꯋꯥ ꯉꯥꯡꯕꯗ ꯀꯣꯆꯤ ꯀꯣꯠꯂꯦꯗ ꯖꯒꯥ ꯂꯩꯇꯕꯗ ꯈꯟꯅꯕ ꯍꯧꯔꯦꯗ ꯀꯣꯠꯇꯦꯗ ꯋꯥꯔꯛꯄꯒꯤ ꯑꯌꯥꯕꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯔꯝꯗꯤ ꯅꯪꯒꯤꯁꯨ ꯏꯃꯨꯡ ꯑꯃ ꯄꯥꯜꯂꯗꯧꯕꯅꯤ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯕꯒꯤ ꯑꯌꯥꯕꯁꯨ ꯂꯩꯔꯛꯂꯔꯣꯏ ꯃꯦꯝꯆꯥꯗ ꯆꯂꯥꯝꯕꯗ ꯌꯦꯡꯂꯒ ꯉꯥꯡꯂꯤꯕꯁꯦ ꯕꯥꯖꯤꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯅꯠꯇꯦ ꯇꯥꯃꯣ ꯅꯪ ꯃꯑꯣꯡ ꯑꯃ ꯌꯥꯝ ꯇꯧꯔꯦꯗ ꯍꯦ ꯌꯥꯔꯦ ꯋꯥ ꯌꯥꯝꯅ ꯆꯥꯎꯊꯣꯛꯍꯜꯂꯛꯀꯅꯨ
ꯃꯤ ꯇꯤꯟꯅꯔꯗꯤ ꯃꯤꯒꯤ ꯌꯥꯅꯕꯁꯨ ꯈꯔ ꯆꯠꯀꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯏꯇꯣꯝꯇ ꯍꯤꯡꯉꯨ ꯍꯥꯏꯔꯣ ꯍꯥ ꯅꯪꯒ ꯑꯗꯨꯝ ꯂꯩꯔꯣ ꯍꯥꯏꯔꯣ ꯍꯥ ꯇꯥꯃꯣ ꯅꯪꯁꯦ ꯍꯟꯗꯛꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯦꯅ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯋꯥ ꯑꯃꯇ ꯉꯥꯡꯂꯔꯣꯏ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯆꯠꯄ ꯊꯕꯛ ꯑꯩ ꯀꯔꯤ ꯑꯃꯇ ꯍꯥꯏꯔꯔꯣꯏ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯔꯥꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯔꯣꯏ ꯍꯦ ꯅꯪ ꯃꯥ ꯀꯥꯏꯅ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯊꯥꯖꯤꯜꯂꯛꯀꯅꯤ ꯃꯦꯝꯆꯥꯗꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦ ꯆꯂꯥꯝꯕꯗ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯀꯞꯄꯛꯏ ꯑꯗꯨꯒ ꯀꯥꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯄꯤꯁꯛꯁꯨ ꯃꯥꯒꯤ ꯇꯨꯜꯁꯤꯄꯣꯡ ꯃꯅꯥꯛꯇ ꯁꯥꯎꯅ ꯃꯣꯔꯥ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯄꯤꯁꯛꯀꯤꯗꯣ ꯇꯨꯜꯁꯤꯄꯣꯡ ꯁꯦꯝꯂꯒ ꯂꯩꯔꯝꯕ ꯃꯥꯜꯂꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯆꯂꯥꯝꯕꯒ ꯃꯦꯝꯆꯥꯒ ꯀꯧꯅꯈꯤꯗꯕꯁꯨ ꯐꯅ ꯀꯨꯏꯔꯦ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯃꯤ ꯆꯂꯥꯝꯕꯁꯨ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯇꯁꯦꯡꯅ ꯆꯂꯥꯝꯕꯗꯣ ꯌꯨꯔꯥꯏ ꯆꯦꯜꯂꯤ ꯆꯥꯛ ꯆꯥꯕꯒꯤ ꯅꯃꯥꯗ ꯌꯨ ꯐꯖꯅ ꯊꯛꯂꯛꯂꯦ ꯃꯁꯥꯒꯤ ꯊꯕꯛ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯃꯦꯝꯆꯥꯗꯣ ꯄꯤꯁꯛꯀ ꯆꯥꯎꯕꯤꯒꯅ ꯀꯣꯜꯂꯒ ꯂꯩꯔꯦ ꯄꯤꯁꯛꯇꯤ ꯅꯣꯡꯃ ꯆꯂꯥꯝꯕꯅ ꯃꯆꯤꯜ ꯈꯨꯝꯂꯛꯈꯤꯕꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯤ ꯆꯥꯎꯕꯤꯅ ꯍꯥꯏꯔꯒ ꯈꯟꯅ ꯆꯩꯅꯕ ꯍꯦꯟꯅ ꯊꯣꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯋꯥꯈꯜꯗ ꯋꯥ ꯀꯟꯅ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯄꯥ ꯀꯟꯅ ꯉꯥꯡꯂꯨꯕꯁꯨ ꯀꯤꯅꯦ ꯁꯥꯎꯔꯒ ꯑꯁꯥꯏꯗ ꯒꯥꯔꯤ ꯑꯃꯨꯛ ꯂꯣꯡꯁꯤꯟꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯕ ꯁꯥꯒꯩ ꯃꯨꯠꯂꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯋꯥ ꯉꯥꯡꯂꯔꯣꯏꯗ ꯃꯃꯥ ꯑꯄꯥꯝꯕ ꯇꯧꯁꯅꯨ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯑꯗꯨꯝ ꯐꯪꯖꯔꯛꯀꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯩ ꯂꯣꯏꯅ ꯐꯪꯒꯅꯤ ꯑꯐꯕ ꯇꯧꯔꯦ ꯑꯐꯕꯒꯤ ꯃꯍꯩ ꯐꯠꯇꯕ ꯇꯧꯔꯦ ꯐꯠꯇꯕꯒꯤ ꯃꯍꯩ ꯃꯥ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯐꯪꯖꯔꯛꯀꯅꯤ ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ ꯃꯧ ꯂꯥꯛꯑꯦ ꯀꯔꯤ ꯂꯩꯔꯛꯏ ꯃꯦꯝꯆꯥ ꯏꯃꯥ ꯀꯣꯕꯤ ꯂꯩꯒ ꯉꯥꯁꯤꯒ ꯂꯩꯔꯛꯏ ꯐꯔꯦꯅꯦ ꯍꯥꯎꯅ ꯊꯣꯡꯕ ꯌꯥꯔꯅꯤꯅꯦ ꯑꯗꯨꯗꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯋꯥꯔꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯃꯤꯗꯨꯗꯤ ꯃꯇꯣꯝꯇ ꯊꯥꯗꯣꯛꯈꯤꯒꯗꯕꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯍꯜꯂꯗꯕꯅꯤ ꯁꯤꯖꯈ꯭ꯔꯦꯗꯅ ꯂꯥꯌꯦꯡꯐꯝ ꯊꯣꯛꯄ ꯂꯥꯌꯦꯡꯅꯤ ꯉꯝꯗ꯭ꯔꯒꯅ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯇꯧꯕꯤꯅꯤ ꯃꯔꯝꯗꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯅꯤꯅ ꯑꯁ ꯑꯍꯜ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯈ꯭ꯔꯦ ꯃꯦꯝꯆꯥꯗꯣ ꯏꯟꯁꯥꯡꯗꯣ ꯌꯥꯜꯂꯒ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯃꯦꯝꯆꯥꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯆꯂꯥꯝꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯃꯦꯝꯆꯥꯗꯣ ꯆꯂꯥꯝꯕꯒꯤ ꯇꯨꯝꯐꯝ ꯃꯥꯒꯤ ꯃꯣꯟ ꯃꯄꯥꯗꯨꯗ ꯌꯦꯡꯂꯒ ꯇꯥꯃꯣ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯤꯅꯝꯃꯤꯀꯣ ꯑꯩꯅ ꯎꯔꯨꯕꯅ ꯑꯃ ꯅꯪꯅ ꯇꯧꯔꯝꯕꯅ ꯑꯃ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯈꯥꯏꯅꯔꯁꯤꯔ ꯇꯥꯃꯣ ꯅꯪꯒ ꯏꯇꯣꯝꯇ ꯂꯩꯔꯛꯂꯤꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯌꯨꯝ ꯄꯥꯟꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯏꯇꯣꯝꯇ ꯍꯤꯡꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯅꯪꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯏ ꯑꯍꯤꯡ ꯑꯁꯤꯃ ꯃꯦꯝꯆꯥꯗꯣ ꯄꯦꯟꯅ ꯀꯞꯂꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯄꯤꯁꯛꯅ ꯃꯥꯒꯤ ꯀꯥꯗ ꯆꯥꯎꯕꯤꯗ ꯆꯥꯎꯕꯤ ꯑꯉꯥꯡꯁꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯅꯪ ꯃꯧꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯨꯆꯣ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯤꯡꯉꯝꯍꯧꯔꯣꯏ ꯄꯥꯞ ꯆꯦꯜꯍꯧꯔꯒꯅꯤ ꯅꯤꯡꯉꯝꯗꯕꯅ ꯃꯩꯔꯤ ꯑꯣꯏꯍꯧꯔꯅꯤ ꯆꯥꯎꯕꯤꯗꯣ ꯃꯦꯝꯆꯥꯒꯤ ꯊꯣꯡꯖꯤꯜꯗ ꯃꯦꯝꯆꯥ ꯇꯥꯕ꯭ꯔꯣ ꯃꯦꯝꯆꯥ ꯊꯣꯡ ꯍꯥꯡꯉꯣ ꯅꯃꯥ ꯆꯪꯂꯛꯀꯦ ꯃꯦꯝꯆꯥꯗꯣ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯆꯥꯎꯕꯤꯗꯣ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯩ ꯃꯄꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯤ ꯄꯤꯁꯛꯇꯣ ꯐꯃꯨꯡꯗꯒꯤ ꯆꯦꯟꯊꯔꯛꯏ ꯍꯩ ꯃꯦꯝꯆꯥ ꯊꯣꯡ ꯍꯥꯡꯉꯨꯅꯦ ꯅꯪꯕꯣ ꯊꯣꯡꯁꯦ ꯅꯝꯈꯥꯏꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯄꯤꯁꯛꯅ ꯊꯣꯡꯗꯣ ꯐꯛꯀꯥꯏꯔꯒ ꯆꯥꯎꯕꯤꯒ ꯃꯣꯏ ꯑꯅꯤꯗꯣ ꯃꯦꯝꯆꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯕꯗ ꯃꯦꯝꯆꯥꯗꯣ ꯆꯂꯥꯝꯕꯅ ꯊꯝꯕ ꯌꯨ ꯆꯦꯔꯪ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯊꯛꯆꯤꯜꯂꯒ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯔꯒ ꯂꯩꯔꯝꯂꯦ ꯑꯍꯜ ꯑꯅꯤꯗꯨꯅ ꯃꯦꯝꯆꯥꯗꯣ ꯏꯁꯤꯡ ꯊꯥꯕ ꯂꯥꯛꯅꯔꯦ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇꯁꯨ ꯌꯨ ꯆꯦꯔꯪ ꯃꯁꯤꯡ ꯈꯪꯗꯅ ꯇꯥꯔꯒ ꯂꯩꯔꯤ ꯊꯥ ꯑꯃ ꯍꯥꯏꯔꯛꯂꯦ ꯆꯂꯥꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯦ ꯃꯦꯝꯆꯥꯁꯨ ꯁꯣꯝꯗ ꯌꯨ ꯐꯖꯅ ꯊꯛꯀꯠꯂꯛꯂꯦ ꯄꯤꯁꯛ ꯆꯥꯎꯕꯤꯁꯨ ꯀꯞꯄꯒ ꯈꯥꯡꯉꯤ ꯆꯥꯎꯕꯤ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯅꯆꯥꯅꯨꯄꯤꯗꯣ ꯑꯦꯛꯖꯥꯝ ꯊꯥꯕ ꯊꯥꯗꯕ ꯌꯨꯝꯗ ꯑꯃꯨꯛꯇ ꯀꯧꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯃꯣꯏꯒꯤ ꯇ꯭ꯔꯦꯞ ꯑꯦꯛꯖꯥꯝꯗꯣ ꯇꯥꯡ 24-25ꯗ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯋꯥꯠꯂꯤ ꯑꯦꯛꯖꯥꯝꯅ ꯂꯨꯗꯦ ꯃꯤꯅ ꯂꯨꯏ ꯍꯧꯖꯤꯛꯃꯛ ꯂꯧꯔꯨꯁꯤ ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯗꯣ ꯃꯥ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯅꯤ ꯍꯟꯗꯛꯇꯤ ꯁꯣꯝꯗ ꯆꯂꯥꯝꯕꯗꯣ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗꯅꯤ ꯂꯩꯔꯤꯕꯗꯣ ꯆꯂꯥꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯣꯂꯦꯅ ꯆꯂꯥꯝꯕꯗ ꯏꯇꯥꯎ ꯅꯪꯅ ꯅꯨꯄꯤ ꯊꯤꯗꯕ ꯑꯣꯏꯔꯗꯤ ꯑꯩꯒꯤꯗ ꯑꯗꯨꯝ ꯂꯩꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯕꯥꯅꯤ ꯇꯤꯟꯅꯔꯒꯁꯨ ꯃꯦꯝꯆꯥꯗꯣ ꯏꯇꯩꯃ ꯀꯧꯔꯒꯦ
nupi amana mapuribada yu thakano haibadi loi hairkani itaw nana nupi oiramlabasu soidina haigani itaw ai yumda hanjinba ikairani nangi da laibudagi afaba wakal khanba nangna isa wakal khalale afaba pawtak piba migi mangnaba tawdaba nang karigi lotlaga layramlibano itaw lam lapnabagi ni kaitawbage nangi lohongbagi batonso tawbirakte nangde sel paiba imungi macha masuni nangna aiga tinabasu pamlamoy maramde aidi sel satpa ngamde sel satpa ngamdabanina noina ibo nisa pijaningde itaw aidi adugumba wakal karisu khankiba leiteko hostel da laiminaba phangkidabdo adu khaki warobudi leki itaw aina hostel da laiba ngamdabado lairaba oirubagini lairabanina noiga tinabasu ngamkhidre nangna nahan lambigi waiting shed da tumlambado ai kapi itaw chalambasu mapi tare itaw aido memsaga saunabagi yumda leitabane yuda thaktana leirabanina thabaksu kadre aigi maongduda memsana khadrak tawraga aigi suti lobikhibani natradi thabak suspense at patarina memsana saubada chumita ai matam kharabudi imanaba singna chakobada memsadi nare haijilaga itom da dum chali sheli yawringi phawbadi hotel da dum le migi mayumdadi angang dawna karam haina letluni senjaw paiba ina khunba sadana araiba sel makhaisu loina season na thuluri account da sel lupa amata yawdraba matamda aingonda namdana yupi thakhan kiba imanaba singduda sel hangnubada lupa ama phau lei haibirakide ngasidi aigi nushiraba nupisu kainari memsaldu yam phabani bai aishu mangi itaw nangbo nupi khainarabrane ha khainari itaw ayumda halaktre hairadi ma aingoda phone torokpa yaina gp da sel khitasu kapakpa yaina aigi mobile di itaw aigi mobile di asakoi base ngasi kha mobile ningsing lali ro ha nangi mobile da semlibani aigi mobile di karigi semliba isingda iroiruraba mobile dudi sempham thoktroni da kare aigi mobile yadreba somda pisake machan pi yaifabisu yumda lai karino ima tasawgi mobile chatrisidi kare chalambagi phone so chatkidre haiba ma ba hoji kadai da leramgani baze mama na bagi da leramgani siradi nahana paula ani adu yana mathong chadaba nachanu padubu hai deni nangba kanadaba wani ma ai inamagi manakta changuge khangde wari ba saba yadoira yaifabida memsagi manakta sanglei memsada yu mangaga leirami yaifabina as manam side inama tachaw phone ga taropra memsado phamungda upaga kari noima disturbing yam tarokino aidi you don't disturb me haidi langa kanu haibani yaifabida memsagi manakta phamaga inama tasawge inamaga na tawribase yamda laisabi ama lairibasigi maikita phawba yemgide konoi ai mangolda phama laurubra thonganda ngawra changlakpura yumgi ipamgi mida hairubra aina hena yam thi kai jani aibo tawaigumsung yudi thakpatabani nupi nupa right chap manana chak chagadabani insang chagadabani thakgadabani ngawgadabani nupa khaktana sa chaba yabro ha nupa khaktana mi funaba yabro ha bullet car thoba yabro ne ha right chap manana chinjak chagadabani loi tawdobani yaifabido tamina thole iya yadrabra haibema baze ai kai haidino khangde ima inamase yamnadi phabani ko adubu na sanupana umang manghang lenga sidi mapamda hairasira moi mapa nang hairuba ngamgadro ha na sanupidu yu theena moina karigi thaino hanglaadi nang kari khumdawri ha na sanupana pithak hanbani khumba ngamgadro ha migi halamanda usitaba kaw imato thani mo haujinkre olena chalambada tari pausibo chumdoreida itay mado yu phajana thai haine ita ole ai kokam saring asidi magi laman khukhum sidi
ꯊꯃꯣꯏꯗ ꯊꯥꯎ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯏꯇꯥꯎ ꯑꯩꯒꯤ ꯅꯨꯄꯤ ꯀꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯗꯨꯅꯤ ꯏꯇꯥꯎ ꯏꯇꯩꯃꯅꯁꯨ ꯃꯇꯝ ꯑꯃꯗ ꯅꯪ ꯀꯟꯅꯤꯡꯈꯤꯕꯗꯣ ngasi nangi thamoi da pharok libodo maduga chamane memsagi thamoi da phaukhibado lai ba mata hoiruba se phadi faiko nisaga leiraga chaba ngam hogdaba se chalambado olenda paini yengi ahingdo chalambado thongal da thaliba maigi manak da phamlaga haukhiba soikhiba thodok singdo ningsinglaga chalambado drain gi mayai da cheliba singdo yenglaga phamlingai memsana khojal phari phari tamo nang khongbal chongare haidi aina chongba tare chalambado memsaga phaba nang haude masado hairi hairi khongbal do hekta chongki chalambado memsagi mangak samgi furit to yali memsagi furit to phadrat lawna segairaga drain da phaina dasinki chayola magi matongni chalambado memsagi manakta moi anigi phamung da phamli pharini hojiti nakhongsa tha amagi matongni kai dese Yod from Drisay, Narai Buharabani. Tamo, Aina Kong take was say, Nang Harabra. Tanning the go, Tazilakani and Memsando, Mapi ira chili. Nuxibaki, Pagitawani, Mapi gata the Nagatori. Tamo, you lady bo. Hey, Nanga today, I am you takalakshani he, Sumsumadadi. Lemon bodomani yutaga, Kanana Kunage. Nang Napam the Hairaha. Memsado domina chalambada yenglaga nogli pisak saubi yai phabiso moi anigi ka da changlei memsagi thamoi kainingai oiba thodo aduna chalambabu wakhal ta handuna nisagi mayaina yembal mari thadaluraba chalamba amade memsagi nusi mari ngasidi amu anauba fazaba mari amaga loinana yam nungsinana laimina khirami